ngasisu thabak chatlaroi hairo 이차 ꯇꯣꯝꯕꯤꯒꯤ ꯃꯁꯛ ꯎꯗꯕꯁꯤꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗ꯭ꯔꯦ adubu moi pabwa ngasi numit nini humni di sujale isa tombina chara hele ise kaino khannabana phatro ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ ngasi ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ 이차 ꯇꯣꯝꯕꯤꯒꯤ ꯃꯄꯥꯜꯗꯒꯤꯅꯤꯅꯦ 마나 ꯑꯩꯒꯤ 이차 ꯑꯣꯏꯅ ꯐꯪꯖꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯇꯨꯅ ngasi ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ 마디 ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕ ꯑꯩꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯅ 이차ꯕꯨ 마게 아닌바 아빠아마데기 아이는 람나 탐게 칼루바 아이 ngasi디 마이 티레 아두부 hꯧ직티 마빠 아마 오이나 아이는 이차기 아빠아마다네 옛나로이 해나 칼레 이차기다막 닝템부주 아이는 미야마 오이나 마싱 Bema, thohangoba. Hangoi, chakam da charoi. Noi tamoga saunaraga sakta taina bahongna bro. Taina ni. Chalo na saksingam da yening de. 이뱀마 체 토항오 세삭도 차드르디 학장도 좀 속선그러네봐 낭나 사라 헬러버니나 빠봉주 로이니 헬레바 Hening hen sano. Hela khatu na sige di phani noi. 체 아두마이나 하이디에바 Bema, Bema. 이태이마 까이더보 야르게 통 틸리더보 여현바 체 낭나 묻등난 너버 야브라 용세 허이따모 아이 하이게세 안토이 세 통항오세 Ima, 이뱀마 Bema se kay nom Bema. daw male. Ma, Jaul kay. piro. 이뱀마 안토이 Hello. 안토이 자톰비 자톰비 그대로봐 ibema 그대로봐 ibema 자톰비 그대로봐 ibema ibema moi pabwa ibema mamit pange 이뱀마 봐 tu mamit pange tu 이뱀마 세세 시등아 타로세 이뱀마 샤톰비 이샤부 학장 그래 누가라브로 능 빠봉부 까임때 누시더라브로 kaisu leitaba wadugi pabongbu aduk yamna wahan bro se isyagi apamado ipayaraki bema na haujikshu ipabu waruri bro 이차 톰비 이빠얌 란크레 이차다 파레 이빠기 샥셰 이차다 아무 하나 올라로 아두보 이차디 나부야디 낭 얌투나 파로코 이차 톰비 이차 나부야디
ꯄꯥꯕꯨꯡ ꯑꯩ ꯗꯥꯅꯤꯡꯊꯦꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤ ꯃꯥ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯔꯒꯦ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯄꯥꯕꯨꯡ ꯊꯥꯗꯣꯛꯄꯗꯤ ꯉꯝꯃꯣꯏ Chatombe. Ipa pele. Isagi wahi tu dene. Ipa haini ngai leitene pele ne chatombe. Isagi apa dene. Ipa amo na yet laro. Isagi dama pabung le risti. Pabung nane isabu. Awong un chao na tamdu na luhong do ini. Isana ba paro. Isana na ba upadane. Ipa laibang amdi ne. Isana ba paro ko. Isana ba yati. Pabung. 유엔바 상호 손도 파모 ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦ ꯔꯤꯖꯜꯗꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦ ꯑꯗꯣ ꯁꯦꯝꯄꯜ ꯑꯃꯗꯤ ꯃꯨꯝꯕꯥꯏꯗ ꯇꯦꯁꯠ ꯑꯃꯒꯤꯗꯃꯛꯇ ꯊꯥꯈꯤꯕꯅꯤ ꯍꯣ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯔꯤꯕꯣ ꯌꯨꯍꯦꯟꯕꯒꯤ ꯆꯥ ꯑꯃꯇ ꯁꯦꯝꯕꯤꯔꯣ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ 이마, 아이 폰디. 아이 박스 망원 담다 담게. 예. 닝태야. ngan thone pau ngai bom tamni hai dubo kari pau tam do man ge hoi ju khang diye adu khang na blai na dro kari no khang di aina tab ma je hujik se mayum da sara ka paju hen dhari ari ni tan chara di moi ya lam sing na yare ga hai boil rim he oi moi adu e di sir na adu oi dra ga di mana pau ngai bom tamni hai du kari pau oi du no hoi ju na ga cham ne khang de ba hanjen hanjen hangi adu da bu khang gi lai na tra ba na te wafam je phagi phagi de ga ayo gi drom ni ko aduna swai ji da sum phajana shortcut lo chin no ba sin de aro adu ai ko mana na muk kyam nu hije ge do nang khangi na to nang nu wari punamuk se huje hai do ro kan da di ma gi thamoi ji kari oi hugda ge ba hoi am nu etra na lo na adu de har ko no nang joi kari ye no khang di adu de ke de wai no ba oi roi da mangla ni oi roi da ni na wari se yam chau khalak tri ngai sida swai matang sida clear cut ta thabak silo chilo se ba as hoe ba angau bi ni kana kang yum dong lak sila di as nang ju ba liri ba sahi khuli du ga ba nupi di wakha khale nang ju nang di no re he is pakhang ga no bri ko ai gi wadi ne loksal lo da lei ko na nupi is ne khurai go wang khai ga nupi hai na rim loksal lo ji da lei nang gi tan cha no tok ba phagi do tok no ba as phagi wa na ti me nai ji nang ji di lai he lai an thoi nang la bo Kiyam kuirege lakpa. is ibani di nang na pau ngai bam tam dure na taning man gi dana ngasa yuk ti sara hin ngai rim ni bani di Asengmaro da barya. man bra Idea asengbo oibo ningure. ngan thoi asi de no wam tai gi Eh, amada nate damada hayu kaino. Nangi wata butarage na ngai ni. Natra da barya. mane ayo 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 masi de bani unar gum si nang de no sira koi ki suna te some time pass ki on koi ki bane aduna ngasi de gi nang ai wakal ta do masi di ba ai ngonda mo na pa pharan kayo na no khlei duna nungsi de kainer jar ga nang noi du bu nang ngor ba ai na je pagi na te pagi mam bro Nangi mong se yam nokning ba. Nangi se akhoi tamona phubodugi sauriba kai dura. e na te noi na bunga marim te lende sida
ai nai ji phagi na te ko ꯌꯥꯔꯦ ꯕꯨꯡꯉꯣ ꯋꯥꯔꯧ ꯋꯥꯆꯧꯕꯤꯔꯣ ꯅꯨꯡꯁꯤ ꯍꯥꯏꯔꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯝ ꯇꯧꯔꯔꯣꯏ ꯑꯩꯅ ꯇꯧꯕꯗꯒꯤ ꯂꯣꯏ ꯌꯥꯔꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯅꯕꯥꯏꯅꯤ ꯎꯅꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯪꯒ ꯎꯅꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯣ ꯗꯥꯄꯥꯔꯤ ꯅꯕꯥꯏꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯎꯅꯕ ꯂꯥꯛꯄ ai ngamoi noi de lak pai ngamoi ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯨꯔꯒ ꯅꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯎꯅꯕ ꯂꯥꯛꯇꯥꯔꯦꯗꯅ ꯌꯥꯏ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ma ji nu bi je ngam thling ma se ꯈꯪꯗꯦ ꯈꯪꯗꯦ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯗꯣ ꯐꯣꯟꯗ ꯍꯥꯏꯔꯣ ꯐꯣꯟꯗ ꯀꯥꯎꯅꯤ ꯑꯦ ꯀꯥꯎꯏꯅꯦ ꯁꯦ ꯑꯩꯅ ꯄꯥꯕꯨꯡꯗꯒꯤ ꯅꯪꯒꯤ ꯂꯧꯍꯧꯕꯅꯤ ꯁꯦ ꯄꯥꯏꯁꯜꯂꯣ ꯄꯥꯏꯁꯜꯂꯣ ꯂꯧꯁꯜꯂꯣ 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 ꯄꯥꯏꯁꯜꯂꯣ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯑꯩ ꯄꯥꯏꯕꯤꯔꯒꯦ ꯍꯣꯏ. ꯃꯥꯏ ꯀꯥꯏꯇꯣꯏꯅꯦ ꯁꯦ ꯗꯥꯄꯥꯔꯤ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯦ ꯕꯥꯏ ꯕꯥꯏ nang chen to kem pa mina ꯑꯩꯅ ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯁꯨ ꯌꯥꯗꯅ ꯃꯥꯅ no nang heng ge chamin ꯁꯦ no ꯁꯦ ꯁꯤ ꯅꯪꯒꯤꯅꯦ ꯁꯤ ꯄꯥꯏꯀꯣ ꯕꯥ ꯁꯤ ꯄꯥꯏ ꯃꯁꯤꯗꯤ ꯁꯥꯔꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯟꯅꯖꯔꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯐꯪꯉꯕꯅꯤꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯕ ꯍꯥꯏꯕ ꯌꯥꯔꯦꯅꯦ ꯉꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯋꯥꯅ ꯁꯤꯗꯕꯨ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯗꯣ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯐꯪꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯍꯩꯃꯥ ꯁꯨꯃꯥꯡꯗ ꯃꯣꯏ ꯄꯨꯂꯞ ꯂꯩꯔꯦ ꯀꯣꯠꯁꯨ ꯇꯥꯏ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯏ ꯉꯥꯟꯊꯣꯏꯁꯨ ꯌꯥꯎꯏ to ai yeng ꯊꯧꯖꯥꯟꯕꯨꯗꯤ ꯊꯧꯖꯥꯟꯅꯤ ꯍꯥꯏꯕꯨ ꯁꯥꯔ ꯍꯣꯠꯅꯕ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯊꯧꯖꯥꯟꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯒꯅꯤꯗ ꯁꯥꯔ ꯑꯩ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯥ manung doi chang se ꯆꯪꯉꯨꯁꯦ yu ngok san si ko ꯀꯧꯁꯜꯂꯁꯤꯔꯥ ꯀꯧꯁꯜꯂꯁꯤ ꯃꯥꯡ ꯊꯥꯔꯣ eh zira ai yum je ga ga le ꯂꯩꯒꯦ ꯂꯩꯒꯦ ai cha to ya na ꯑꯗꯣ ga ga ni mina yum sa ji no mit le ga sang ge do ne ꯍꯦ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨ ꯀꯅꯥꯗꯅ ꯍꯥ ꯅꯪ ꯑꯩꯁꯦ ꯀꯌꯥ ꯍꯥꯏꯅ ꯎꯏ ꯍꯥ tu mi kang we ui ai ta re ꯍꯦ ꯅꯪ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ pai na su ꯌꯥꯝ do ꯍꯧꯔꯛꯀꯅꯣ ꯃꯁꯤ ꯅꯣꯛꯇꯅꯒ ꯇꯧꯔꯤꯅꯦ ꯃꯁꯦ ꯍꯦ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥ nang ka no ꯍꯣꯏ ꯃꯅꯤꯡꯊꯦꯝ ꯇꯣ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ ai ai ko ꯍꯣꯏ masi milai masa se ai kana no se masam ta ꯇꯥꯒꯗꯕꯅꯤ ꯇꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ? ꯇꯥꯒꯗꯕꯅꯤ oi si kurai ji da sin kwai de ki pai ba da maming chali ba mayam na tomjo ai na kangna ri ba tu ai baba je ja ko ram je baba je ai kubo ai ka do ni kangena ꯈꯪꯗꯦ je mana ai loina bi wa do ba ꯈꯪꯉꯕ Kama, nangumba, kochu try to missing se. Ai khumup singana ba mi yoin samdunya habse. Nang nakok ra na pai. 타닝템 ꯅꯪ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯇꯥꯗ꯭ꯔꯥ ꯇꯥꯗꯕ꯭ꯔꯣ ꯃꯥꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯈꯪꯉꯕ 마부 시때바 이마세 에이부시 시때바 마세 에이기 이막 빠 오이도름 냄시 능 따드러 능 따드러 에이 어지 목 라래 하요 ꯁꯥꯔꯒꯤ ꯋꯥꯐꯝꯁꯦ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯐꯩ 까리 까이바 까리 까이바 망원들 라래 하요 어지 목 라래 하요 ꯐꯥꯏꯜꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯁꯥꯔꯁꯨ ꯀꯥꯎꯗꯕ ꯐꯩ 까리기 파일 아이기 패밀리 저기 낭기 파일시네 해나 루브라 어 낭기 파일시네 해나 루브라 짜라 you get out 마세 아이기 패밀리니 강해드나 마부 시다바 하이버세 아이부슈 시다바 짜그라 get out you get out 에이, 이모가 너
이몽 옆에 살로 자가 비타오. Thế à? Xin lỗi. Thế à? Lo, xin lỗi. Lo, xin lỗi. Amuk hana uba phangni phangloi khangdraba. Aigi nganthoi gi saktamse. Mit pe nong ta yang ki. Khalle nang buai tagi yeng le roi di atopa ma lo chilnu nung si vi mai tho wa halnu amuk thamoi se hai do piro magi samlangdo malangna thavalge mangal sina lotringai yeng jage mitse pena nung sivi magi satam se nangtagi thamoy lay ko da lay satam libi lay rani malang ba magi sa hunda lay nam na lay kangan landri ngay malang ba magi sa hunda lay nam na lay kangan landri ngay muthat piro mikup sida may jaksi haidok tuna samlang si nasidi thamoida fauragle nangi nungsiva ichil sina fongba ngamdrasu manglan taivan naidare nangi nungsi leinam na thalle ngauhalle thamoi se pothafam khandana chakhalle thamoi bu nungsivi nangna thamoy nunggi nungsiba chinbal thokna phong lakho layrang na lay satam lingai na pachit na phong lakho nanggi nungsi wasatna na chuam oy na thik lakho
खोंचती मुटखीवयाय थाबलगी मंगालसु लेपखीवयाय मतमगी खोंचती मुटखीवयाय थाबलगी मंगालसु लेबलरोय थामोयदा नंगी नुंसी चेल्दी सगलगे वासक्सु हायरगे नंसे अयगी थवाई यानी यानी लेंशन भी ꯑꯉꯥꯡꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯖꯔꯤꯕ ꯕꯦꯃꯥ ꯅꯤꯡꯊꯦꯝꯒꯤ ꯂꯨꯍꯣꯡꯕꯗꯣ ꯃꯇꯝ ꯂꯦꯞꯄ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯈꯔ ꯊꯨꯖꯟꯕ ꯄꯥꯝ ꯃꯥꯜꯂꯦ थबा आई गुदी थीरगा मासी नुआई फम ने मिने आई नमो द पाउ नुआई बा ए नंग कपिरो हा किदरोगे कना किदरोगे बा कैसे तौदे छे कैसे तौदरोगे द बई कपिबा हाइरोसे नंगी दमक तै लिरिसिदि आई लेंगाइदा मीना नंबु इक लाक्सा याब्रो हाइरो किदरोगे बा Oi, hello me. Oh, na hello. Nang neng on the wall is na di. Nang nakapi maram do ay ni sinatro. Daning them na tana awano ay tana fam kana sulay trabay na. Daning them na kay way waraw doy no. Ado di haro. Ingoy, toy bigan ako ni siya. Ay gidi taway. नखोय नि मित्तगी पिसिन्थान बाबसे आइगे सोनबने सेरो हाइरो दालन जिन्नदो आइना ngang banu mitudagi lakidre nusi mai chakna kadai fabu wahan bagi haibado ai ngasi te khange ai gi pakhum amana मागी मफम द पिरम गदब मे चाक तो खल्लुबदा आई ngasi di hamni ngamaktre ma ai soidana warawram gani nupi di thole bi lena ga pangkang khongthang khuding section da bayadi masida lanche mana ju ka suwaro bom thokte enkhal adu maru ori badi nangna magi nungsibu masa khangbirak pasi नंगी नुसिबदुना सेंबो ओरगदी मा नंगी नाकता सोय लाखिन ऐना आइद्रो मा सोयदन लाकनेना ए लसेंबा नंजु मतंग जा लाइए तो कोई थबाजे नानो मनोंदा थीना ngang mathwai nuai ta kapami ba ado hojikti nasa nasa su yanare ine gai ga su anade dum yale re aduna no yalam du su yanaring asida
ꯕꯔꯕ ꯊꯥꯔꯛꯎꯕꯅ ꯐꯠꯇ꯭ꯔꯣ? ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩ ꯌꯥꯎꯕꯁꯤꯗ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ. ꯌꯥꯏ. ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄ ꯂꯩꯔꯨꯒꯦ. ꯅꯕꯥꯅꯤꯅ ꯍꯥꯏꯅꯅꯤꯡꯕ ꯁꯥꯟꯅꯅꯤꯡꯕꯗꯣ ꯁꯥꯟꯅꯍꯧꯔꯣꯀꯣ. ꯆꯠꯂꯦ. ꯑꯗꯨ ꯂꯟꯖꯟꯕ. ꯉꯁꯤ ꯑꯩꯈꯣꯏ ꯊꯕꯥꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯤꯕꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨꯀꯣ. ngasi numitse mapoksimagi kawu ngangani thajatre ai khwaidagi nungaiba numit haibado ngasi haibado ogado male dalan chenba karigumba ningtemna hairam lego wafam china chumamak oiragadi hayengmak ahalaman tharakpada nang kai khale hayo wafamduna daning themni apamane hairabanina ayarage thaba ngasi ay yam nungai January tang kunmari Hairengi dareni bamba yimja gesen numise sida sum pangthoje haibabu mayam kari haibininge hoi hoi yare Hello. daning them kai lege Ayum leiriye. kaigino una se arga hoji pho yumda lari do kaigino As yaad toini ba. Koi thabagine walem ne bagi alamal mayam laktan lermini. oh mai di kangan tarage Lakadoriba January gi tang 3 se sida tare. phare ado ai tholak na batawrage Hoi yare ai ju thola dam. Thamo tham. yohenba kai chatluino akhoi lai ra Noida sum la'ambani. Pabung hoi leikibro. legi bane kai leirage Kaishu leiteda. Sum pabung hoiga wari amta sanagi tawbani. ado ai nanga wari sanagadaba yamle kona bhajan sanarase nang changomo ko ai chalukige bye bye haima so gaurame Kita ngarabni warog pudusi. Kangawdi matamsi. Ngasidi ibani ni mere dusura amalene. Thank you. Punsi se nangas mai thengna kani ningrude. Dubu nanga thengnabse aigidi khwadi lai uphaban. Aina ngauringaida matam maya mangkhre. Kana unaduna punsi se phaba maken do puram bayaban. hojik su matam yam leiri hona ba yari nangna kana hona duna afaba mi mawar kani habse masi gi thasabane maduda aina so ngambo hona gani Nang nengonda thambiriba thajabasina ifamda hona ningbagi thongna amdi phawle. Ai nangi thajabse kaidongda khak mangaloi. Kana onarga misak thopa mi moina honage. Adubu amu muksu punsi se nanga thengnaramdragadi kariyongada gi khanbada hojikta kiba phawi. Nangdi phawdra. sidi aina nate nangi laibak ta tamna bane aigi nungsibaduna thongna hapi ki ba khaktane asomna nangna wakal tarak pase ayam harawe aina nang nusi jarubagi mahi halena khalle Hey. Kaidroge nangbo. Adu mun yengi duwa.
Kaisu tawdeda. Ngasidi nangse. Atum yengduna laininge. Yengli makai pen manaite. Kaigino khangde. Ngasidi wakalse. Mong khale. Yumano bohong dore na napuni nusirero. Yumano bohong jarasu nangi nakteleng na leitu sidi. Aseng bagi lega drane. Aseng be leitu ni. Punsi chupa nang butadoi. Nang butado ke kalapa mi kupta. Punsi sile khata na mangkilo. Adum na haigano. Nangi dugumo wahiduna. Aigi tamoisi yam pakhalhale. Nangai bu nungsibra daning them. Nusi. Ai nang bu tamoisi na nusi. Yengoi, hayeng di ne, miyam tindoi ni na ne. Noi ning an ta hawgalaga ne. Sumang thelong ga lotion gadam ni ko. Hoi ine. Hayengi thabak chida lotion gradi ne ai ji wakan je ingani. Khangaude. Aina na koise. Pikta pi iba isa dong na khalliba. Adubo ngasidi mapung maray phadana. Yung kay panbagi matam yorok pa siya. Inedi pukning siya nungsida. Isega tadaga to lejara malabadi kaya da nung ay ni. Thang xem thâu rồi. Akhoi thang thâu dom ta lau thogi ge ma. Hayengi asa posibu pari na lera ani hari sibu soidrabo. Soidra male ine. Ngasai su tamoga wari sanagibane. Soibu soidradi pare. Nong he nganbadagi numit taba phawba. Yu de hek mangdana leibanina ne. Ini na pakhajabai wan. Ina, hayeng ge orpa ke lirge. Laitre, loi sure. Kwasi dang khelaga loi. Amta sage ne. Hai, tahoi din he. Koi do Tahoi bisi. deba. Thamu. Akoi ta badi. Matam je tengjele. Thabak je ga thun loina ba masu yaw ya de abra ba. O ngasai ge yawramane. Thang ji thau na ama launi na jangi bane. Tholaktre kumpu le ramane. Nang ta chalu chalu. Nang bu ai ne khanna hingjarak pa punsi se. Ngasige hingsina loirakpada. Nang ni migi oikrani khallubada. Phuba thang mangam na roidaba potlum mama. Itakta nan bagum thokle. Ai oiba phangla roi khangna. Nang bu thadok pa su ngamde. Wakal sina khallanu su yade. Thaba. Daning them. Kyam koi rege lakpa. Sikino thaba. Hayo. Sikino. Daning them. Ai Nang naigi pamda dukchang no minam ni ba kegino. Aigi karira na. Aigi pamda dukchang no minam ni ba. Hayo thaba. Karigi minam ni. Kum. Kegino nang nai ngona minam ni se. Hai bia manambu kai dawrige.
ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯦ ꯌꯣꯍꯦꯟꯕ ꯆꯪꯉꯣ ꯅꯣꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯃꯅꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯨꯈꯤꯒꯦ ꯍꯣꯏ ꯅꯃ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯂꯥꯛꯇ ꯉꯥꯏꯔꯤ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧꯕꯩ ꯊꯦꯡꯉꯤꯅꯣ ꯉꯟꯅ ꯂꯥꯛꯀꯦ ꯌꯥꯔꯦꯁꯦ ꯑꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯖꯗꯤ ꯐꯖꯩ ꯐꯖꯗ꯭ꯔꯁꯨꯅꯦ ꯐꯖꯩꯅ ꯍꯥꯏꯒꯗꯕ ꯐꯖꯗꯦꯒ ꯍꯥꯏꯔꯗꯤꯅꯦ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯑꯩ ꯐꯖꯍꯟꯕꯒꯤ ꯅꯪ ꯊꯦꯡꯂꯥꯛꯄ ꯉꯥꯛꯄꯤꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛꯃꯛ ꯃꯨꯝꯕꯥꯏ ꯆꯠꯄ ꯇꯥꯔꯦ ꯀꯩꯅꯣ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯐꯦꯂꯣꯁꯤꯞ ꯐꯪꯉꯤ ꯔꯤꯁꯔꯆ ꯃꯈꯥ ꯇꯧꯊꯔꯨꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯆꯠꯇ ꯌꯥꯗ꯭ꯔꯕꯣ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯅꯍꯥꯟꯉꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯅꯍꯥꯟꯒꯩ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯏꯁꯧꯗ ꯑꯩ ꯋꯥꯈꯜ ꯍꯣꯡꯕ ꯌꯥꯏ ꯈꯟꯗꯨꯅ ꯍꯥꯏꯗꯕꯅꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯛꯄꯤꯔꯛꯑꯣ ꯊꯦꯡꯉꯦꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯐꯅ ꯉꯟꯅ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯕꯨꯅꯦ ꯍꯦꯛꯇ ꯌꯥꯗꯦ ꯃꯤ ꯏꯃꯥ ꯁꯦ ꯏꯆꯦ ꯅꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯝꯇꯥꯏ ꯆꯨꯝꯕ꯭ꯔꯅꯦ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯊꯕꯛꯀꯗꯤ ꯑꯆꯧꯕ ꯑꯃꯁꯨ ꯇꯧꯋꯦ ꯑꯩꯅꯦ ꯇꯧꯋꯦ ꯇꯧꯋꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛꯄꯨ ꯌꯥꯝꯅ ꯐꯗꯣꯔꯤꯅꯦ ꯀꯃꯥꯏꯅꯕꯨ ꯊꯤꯔꯨꯅꯨ ꯌꯥꯝꯅꯕꯨ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ ꯅꯤꯡꯊꯦꯝ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯦ ꯑꯆꯥꯄꯣꯠꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯆꯥꯄꯣꯠꯀꯤꯗꯤ ꯃꯥ ꯄꯨꯔꯛꯑꯅꯤ ꯑꯣ, ꯂꯧꯅꯩ ꯑꯣ. ꯆꯠꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛꯐꯥꯎ ꯑꯃꯠꯇ ꯂꯥꯛꯇꯦ ꯃꯣꯏꯁꯦ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩ ꯅꯪ ꯇꯜꯂ ꯃꯇꯝꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯟ ꯑꯃꯨꯛꯇ ꯂꯧꯍꯜꯂꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯪꯉꯨꯔꯒꯦ ꯊꯨꯔꯣ ꯊꯨꯔꯣ ꯍꯣꯏ ꯍꯣꯏ 이베마 나때 마땀시수 야락드래 마얌시수 ꯉꯥꯏꯅꯕꯗ 와래 나때 모이롱기 미엠때 여럭트리시부
ꯅꯪꯕꯨ ꯅꯤꯡꯊꯦꯝꯗꯅꯦ ꯂꯥꯏꯟ ꯑꯝꯇ ꯂꯧꯗꯅ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ ꯑꯍꯜ ꯂꯃꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯁꯤꯕꯣ ꯁꯣꯝꯗꯗꯤ ꯃꯤ ꯂꯣꯏꯅ ꯊꯦꯡꯉꯦꯅ ꯆꯠꯂꯒꯦ ꯍꯥꯏꯅꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯌꯧꯔꯛꯑꯅꯤꯅ ꯃꯌꯥꯝꯗ ꯍꯥꯏꯔꯒꯦꯀꯣ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯊꯝꯃꯒꯦꯀꯣ ꯏꯃꯥ ꯍꯥꯏꯔꯛꯑꯣ ꯌꯧꯔꯛꯑꯅꯤꯗꯤ ꯍꯥꯏꯌꯦ ꯑꯣ 이봉아, ꯊꯦꯡꯈ꯭ꯔꯦꯅ ꯍꯦ ꯆꯠꯅꯅꯕ ꯇꯧꯁꯤ. ꯅꯪꯒꯤ ꯑꯆꯥꯄꯣꯠꯇꯨꯅ ꯀꯃꯥꯏꯅ ꯇꯧꯕ? 이네 야네 폰 덕. 내마 ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯁꯤꯔꯒ ꯁꯤ ꯃꯥ ꯁꯤꯔꯒ ꯁꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯇꯥꯃꯣ ꯅꯤꯡꯊꯦꯝ 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 ꯃꯣꯏꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯝꯕꯗꯨꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯕꯗꯒꯤ ꯄꯣꯠꯇꯣ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄ꯭ꯂꯤꯖ 이네제 ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯅꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯦ 이네ꯁꯨ ꯅꯉꯣꯟꯗ ꯍꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯀꯩ ꯃꯇꯥꯡꯒꯤꯅꯣꯅꯦ? ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ. 이마이자ꯅ 시다 숨 레이버세 누가이테 하이드나 이붕어 런চꯦꯟꯕꯅꯅꯦ 이마이자나 레이나바 하이드나 ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯤꯔꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯏꯅꯦ. ꯑꯗꯣ ꯃꯇꯝꯗꯤ ꯈꯔ ꯍꯥꯊꯨꯔꯦ.
ꯍꯟꯗꯛꯀꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯍꯣꯡꯖꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯏꯅꯦ ꯏꯆꯦꯒꯤ ꯌꯥꯎꯁꯪꯒꯤ ꯐꯤꯔꯣꯟ ꯊꯤꯟꯕ ꯗꯥꯂꯟ ꯆꯦꯟꯕ ꯍꯣꯏꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯏꯌꯦ ꯑꯩ ꯂꯥꯛꯑꯒꯦ ꯕꯨꯡꯉꯣ ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯁꯥꯔꯁꯤ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦꯀꯣ ꯍꯣꯏꯅꯦ ꯉꯥꯟꯊꯣꯏ 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 ꯑꯩ ꯀꯅꯥꯗꯅꯣ ꯅꯪ ꯂꯥꯎꯔꯤꯗꯣ ꯀꯅꯥꯗꯅꯣꯕ ꯑꯩ ꯉꯥꯟꯊꯣꯏꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯩ ꯃꯥꯏ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯥꯕꯨꯡ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯑꯩ ꯃꯐꯝꯁꯤꯗꯅꯦ ꯅꯪꯒꯤ ꯉꯥꯟꯊꯣꯏ ꯂꯩꯇꯦ ꯈꯪꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯕꯨꯡ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡ 이젤씨는 ꯉꯥꯟꯊꯣꯏꯗ ꯑꯃꯨꯛꯇꯪ ꯉꯥꯜꯂꯦ ꯍꯥꯏꯖꯔꯒ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯍꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯆꯔꯣꯏ ꯑꯩ ꯄꯥꯕꯨꯡꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯄꯥꯕꯨꯡ ꯑꯩ ꯉꯥꯟꯊꯣꯏꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯉꯥꯟꯊꯣꯏ ꯉꯥꯟꯊꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ 우는비요 ꯅꯪ ꯊꯥꯗꯅꯕꯀꯣ ꯉꯥꯟꯊꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯥꯟꯊꯣꯏ ꯗꯥꯅꯤꯡꯊꯦꯝ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯉꯥꯟꯊꯣꯏ ꯑꯩ ꯅꯪꯕꯨ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯒꯦ ꯅꯪꯁꯨ ꯑꯩ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯨ ꯃꯗꯨꯅ ꯅꯪꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯂꯥ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯉꯥꯟꯊꯣꯏ ꯑꯩ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯉꯥꯟꯊꯣꯏ ꯑꯩ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯥꯟꯊꯣꯏ ꯍꯧꯖꯤꯛ ꯆꯠꯂꯣꯗꯅ ꯉꯥꯟꯊꯣꯏ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ ꯉꯥꯟꯊꯣꯏ ꯆꯠꯂꯣꯗꯅ ꯆꯠꯂꯣ ꯆꯠꯂꯣꯅꯦ ꯆꯠꯂꯣ 풀어 당고 아놈 걸리고 चलो दी चलो मधुन नंगी लेंद्रब फिरेबा आई नंगी वकल थादोप ngमोय nganthoi आई हम लांख्रे nganthoi थबा ngasi ima hoina piram leba phirol sing do pama ba पामे थबा ngasi di ibani ge lemhori punsi se punna chamina nabagi mikup to naksil ngabani aina matam kuina dagi haye khala pa wafam khara ngasi dena phum phong do ki khale mayam na di aise chale ra misuk amani haine achum so achum mani aigi chanu pa male adu ma se ine pokchaba shadi natte orphan home amadagi aina adapt tawuni kaigino khangde aina mabu he uruba mikupta mahak to aina no punsi ma pige khanki madumagna miyam gi minok misagi khandana aina mabu ma pasang na yolokhibani thaba ai nangmuti thabo shiranusi ipa isagi punsi isial sida nangbusu tilani nangbo ai gi chasigi mama oiningi thaba 다른 젠바
ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯒꯩ 이툭 툭 ꯂꯩꯔꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯦꯡꯕꯔꯣ ꯑꯦ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯍꯪꯆꯤꯠꯇꯣ ꯌꯨꯝꯗ ꯍꯣꯡꯖꯤꯟꯒꯗꯧꯔꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯤꯜꯂꯛꯅꯕ ꯍꯌꯦꯡ ꯃꯤ ꯊꯥꯔꯒꯦꯀꯣ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯗꯥꯂꯟ ꯆꯦꯟꯕ ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯣ ꯑꯩ ꯑꯝꯇ ꯈꯥꯝꯃꯣ ꯗꯥꯂꯟ ꯆꯦꯟꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯝꯍꯧꯔꯒꯦ ꯀꯩꯒꯤꯅꯣ ꯌꯨꯝꯐꯥꯎ ꯊꯤꯜꯂꯝꯃꯒꯦ ꯀꯩꯅꯣ ꯌꯥꯔꯅꯤꯌꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯨꯝꯍꯧꯔꯒꯦꯕ ꯌꯥꯕꯨ ꯌꯥꯔꯗ꯭ꯔꯣ ꯎꯝ ꯍꯣꯏ ꯍꯣꯏ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯂꯩꯍꯧꯔꯒꯦ ꯗꯥꯂꯟ ꯆꯦꯟꯕ ꯍꯣꯏ ꯍꯣꯏ 다닝템 그이노 낭 떼이사 하 그이노 낭 떼이시보 라오 윰 자시 라오 라오세 ngasi hem pende aina mabok kaya matik nungsijaba adu wai nungsibase mai mafamde kai suram mara sumai mirai rakni je ai thazurude yoy mara ibu sumai wala magasu magi punsi dine abba bado shino 다닝템 다도어세 다닝템 다도어세 다도 나 사나나 사부망 한개 갈리도가 이기노 에이 닝데 브로 ngasi debu tingo taba 다닝템 에이 닝데 taba 다닝템 너 마이나 하이가노 낭기 누시바 부미라이람라가 잣크라비 마기다막 낭기 분시부 망 한개 갈리도가 이기노 낭기다막 다 이코이 맘 레이리시디 낭나 수마이나 분시 망할라가 मान हलकनी हायरदी अय मोहन थिंगरो अदुबो नंग नतन कनासु लेजद्रबी थैबिगे खलगा नंग हिंगदबा यादबने दानिंग थेम ay ke doyro taba ay ke doyro ay wale taba ay mai wakada kokji puba kabne taba ay muda podal ay muda taba ay wale taba ay wale lao lao 다닝 템 ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ngasiꯃꯛ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯃꯄꯣꯛ ꯃꯩꯗ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ngasi ꯆꯠꯍꯧꯅꯕ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯐꯖꯅ ꯂꯩꯌꯨꯀꯣ ꯆꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯑꯩꯈꯣꯏ ꯁꯦꯜꯒ ꯑꯝꯇ ꯂꯧꯖꯔꯔꯣꯏꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯁꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣꯕ ꯇꯥꯃꯣ ꯏꯆꯦꯒ ꯏꯅꯦꯒꯁꯦ ꯑꯝꯇ ꯈꯥꯝꯃꯣꯕꯁꯦ ꯁꯦ ꯑꯝꯇ ꯈꯥꯝꯃꯣꯕꯁꯦ ꯁꯦꯜꯒ ꯑꯝꯇ ꯂꯧꯔꯔꯣꯏ ꯍꯥꯏꯌꯣꯕꯁꯦ ꯁꯦꯒ 이제 와 하이게세 이제 ꯅꯪ ꯎꯅꯕ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯏꯅꯦ ꯊꯣꯏꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯅꯦꯅ ꯏꯆꯥꯗꯒꯨꯝ ꯈꯟꯕꯅꯤ ꯑꯗꯨꯕꯨꯅꯦ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯇꯥꯃꯣ
ꯅꯆꯥꯁꯤꯡꯕꯨ ꯀꯧꯊꯣꯛꯄꯤꯒꯅꯨꯀꯣ ꯅꯤꯡꯊꯦꯝ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤ ꯗꯥꯅꯤꯡꯊꯦꯝ ꯆꯠꯂꯨꯈꯤꯒꯦ Thèm 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 Cây nó nâng tôi đi phải xí bộ Thèm Tô Chị 눈시들어 맞답니다. 이번이 빙해다. 예, 지금 마블레 골산을 보도. 이닝 땀나. 아와 메시아게 오던. 랑닝 발랑, 짜닝 바짜. 얌 누가이 기분이 맞담도. 에이, 이번이 내가 럼젠가 따라보도. 누가? 애는 미남 자했나? 나는 사오기보다 눈만 딱 두부기 애는 혼자가 보이더라. 에. 저치로. 에. Ay nang ina to siya mo amdre. Nang ay nusidra bo. Oh, 저치로. Nang mo yum dai chat to ndle hoy. Ay 그래도 돼. Nang ay nusidra. 더운이지. 잘했어. Yumda chala sila awa. Intia. Intia. Se tamna. Intia. Krai nang se tui bo. Intia. Nang hoji bo nang an thoi gi. Mahak blood cancer nari bane. Nakoi ani gi waru pot ki matam lepnar batungda. Noma. nganthoi ki result lai. Kari hari ai ngwa. Magi se kharadi serious oire. Aina chingnabadu mo oirame. Kaino harishu. Ha. Isa to mi kai daure haibno. Hey, hayo yu hen ba. Isa to mi kai daure haibno. nganthoi ki se blood cancer oirame. Ha. Isa to mi bu blood cancer. Thamoi ya wa ba mai sak to puduna. Ngan thoi do. No mai gi nak talaki. Da pari wafam se Daningthem na khangkrabadi maning mayam kairani
ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯄꯟꯊꯨꯡ ꯌꯥꯎꯗ꯭ꯔꯕ ꯗꯥꯅꯤꯡꯊꯦꯝ ꯏꯕꯥꯅꯤꯒꯤ ꯋꯥꯔꯣꯏꯄꯣꯠꯁꯦ ꯊꯥꯄꯥꯔꯤꯅ ꯑꯝꯇ ꯊꯨꯒꯥꯏꯕꯤꯌꯨ ꯅꯪꯒꯤ ꯋꯥꯔꯣꯏ ꯄꯣꯠꯇꯣ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯗ ꯅꯪꯕꯨ ꯄꯨꯂꯤꯁꯇ ꯍꯥꯏꯖꯤꯟꯗꯨꯅ ꯅꯪꯕꯨ ꯐꯥꯍꯟꯈꯤꯕꯅꯤ ꯉꯥꯟꯊꯣꯏꯗꯣ ꯅꯪꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝ ꯋꯥꯖꯈꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝ ꯐꯔꯦ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯦ ꯌꯥꯝ ꯐꯔꯦꯅꯦ ꯑꯩꯅ ꯅꯤꯡꯖꯕꯗꯣ ꯊꯨꯡꯂꯦ ꯑꯩꯅ ꯃꯥꯕꯨ ꯃꯤꯁꯛ ꯊꯣꯛꯄ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯑꯣꯏꯕ ꯉꯝꯂꯅꯤ ꯉꯁꯤꯗꯒꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯅꯤꯌꯦ ꯊꯥꯄꯔꯦ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯑꯕꯁꯨ ꯗꯥꯅꯤꯡꯊꯦꯝꯅ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯥꯄꯔꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯀꯥꯏꯊꯣꯛꯄꯤꯔꯒ ꯗꯥꯅꯤꯡꯊꯦꯝꯗ ꯌꯧꯍꯟꯕꯤꯌꯨꯀꯣ ꯉꯥꯟꯊꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯩꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯍꯦ ꯅꯪ ꯐꯔꯒ ꯍꯜꯂꯛꯇ ꯌꯥꯗꯕꯅꯤ ꯅꯪꯒꯤ ꯗꯥꯅꯤꯡꯊꯦꯝꯁꯦ ꯑꯩ ꯀꯨꯏꯅꯒ ꯂꯥꯛꯅꯕ ꯉꯝꯃꯣꯏ ꯅꯪꯅ ꯅꯥꯕꯗꯣ ꯐꯔꯒ ꯍꯜꯂꯛꯑꯒꯅꯦ ꯅꯪ ꯑꯗꯨꯝ ꯂꯥꯛꯅꯖꯔꯨ ꯂꯥꯎ ꯊꯥꯄꯔꯤ ꯉꯁꯤꯗꯒꯤ ꯅꯣꯏ ꯃꯌꯥꯝ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯑꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯊꯥꯄꯔꯤ ꯑꯩ 마기 삭담도 우닝 마복심하기 오바 방으로 있고 खुराई नुपीबु याम हंगोइना याम की तुकचना खल्लुबी बानी वाखलदो ngasidi aran boiramne miyoiba amana miyoiba mabu hanthana yengo phatte habse ngasidi ngan thoinai khoida chaurba lesson kambi ipa se magu migi puksildi mafam kaida chalu thiba phum adubo nangi damukta khanjaba mahakto nangna maram moiraga mai pakna mai thiba haibudo ore Intia. ꯑꯩ ꯍꯛꯆꯥꯡ ꯀꯩꯝ ꯇꯧꯗꯦ ꯑꯩ ꯌꯥꯝ ꯀꯜꯂꯤꯁꯤꯗꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯄꯤꯖꯕꯤꯌꯨ ꯆꯥꯇꯣꯝꯕꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯥꯅ ꯆꯥꯗꯅ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯆꯥꯕ ꯌꯥꯎꯈ꯭ꯔꯒꯦ ꯆꯥꯇꯣꯝꯕꯤ ꯁꯦ 이빠 이자 분노 자시시 또 이빠 자게 시 자로 이샤나 간드라디 하잉 이빠나 쇼나 간다 까나나 세나비니 시 이베마 시샤설로세 바봉
그거지. 이래야되나? 다니테 나가기 라이나 아이디 나게네 하입다 마틱 자드비니 ꯑꯗꯨꯝ ꯉꯥꯏꯒꯅꯨ ꯉꯟꯊꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ 다니테 달란 첸바 이제 정호 라라. 구급 역자르잖아 달란 첸바 이제 시대 밤새 야래 야래. 낭부 감독이게. 누가이리에 달란 첸바디 누가이리보 ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯨ 이제 ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ 너희 ꯃꯌꯥꯝ 우다 꾸이레나 우나게나 라이네 세 이마나 하와이 쟁와이 khara pirakpane ꯑꯁ ꯄꯣꯔꯛꯇ꯭ꯔꯁꯨ ꯌꯥꯔꯁꯤꯕꯨ kaisu kaideda adu thoibiya kaasidi mi imta leinadraba ꯃꯤ ꯂꯩꯒꯤꯕꯨꯗꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯏꯆꯦ ꯍꯣꯏ ꯀꯥꯅꯤꯅ ꯃꯤꯇꯣꯞ ꯂꯩꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯀꯥꯁꯦ ꯍꯥꯡꯍꯜꯂ ꯊꯝꯃꯦ ꯑꯗꯣ ꯗꯥꯂꯟ ꯆꯦꯟꯕ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯑꯩ ꯊꯔꯣꯏ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯦꯕ ꯏꯆꯦꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯉꯁꯤꯗꯤ ꯆꯥꯔꯨꯔꯒꯦꯗ. ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒ ꯆꯥꯔꯒꯦ. ꯀꯩꯒꯤꯅꯣ ꯗꯥꯂꯟ ꯆꯦꯟꯕ ꯑꯩꯅ ꯊꯣꯡꯕ ꯆꯥꯏꯟꯗꯦ ꯍꯥꯎꯔꯣꯏ ꯍꯥꯏꯔꯣ ꯑꯩꯗꯤ ꯆꯥꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀோ ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯁꯤꯗꯒꯤ ꯏꯕꯥꯅꯤ ꯊꯕꯛ ꯃꯊꯪ ꯃꯊꯪ ꯆꯠꯇꯧꯁꯨ ꯂꯩꯕ ꯑꯗꯨꯅꯅꯤ. ꯑꯗꯨꯏꯗꯤ ꯊꯔꯣꯏ ꯍꯥꯞꯄꯤꯒꯦ ꯊꯣꯡꯉ ꯆꯥꯎꯅꯕ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯆꯥꯗ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯆꯥ. ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯂꯣꯜꯂꯨꯔꯅꯨ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯊꯂꯛꯇ ꯉꯥꯏꯔꯤꯌꯦ ꯑꯗꯨ ꯊꯣꯏꯕꯤ야 ꯗꯥꯅꯤꯡꯊꯦꯝꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯤꯌꯦ ꯏꯆꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ 마부 khara farabo 이제 호이나 윰 타독두나 ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯕꯅ ꯑꯌꯥꯝꯕꯅꯦ ꯌꯨꯝꯁꯤꯗ ꯃꯆꯜ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯨ ꯀꯥꯎꯔ ꯃꯥꯜꯂꯦ 이제ꯈꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯦ ꯑꯗꯨꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ 이제 ꯑꯗꯨꯗꯤ 이제 ꯑꯩ ꯊꯔꯣꯏ ꯂꯧꯊꯣꯛꯎꯒꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯑꯩ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯉꯟꯊꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯉꯟꯊꯣꯏ 다니템 ꯍꯥꯏꯌꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯎꯅꯍꯜꯂꯨ ꯊꯕꯛ ꯑꯝꯇ ꯎꯅꯍꯜꯂꯨ 다니템 ꯕꯦꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯇꯧ ꯇꯥꯔꯦ ꯏꯃꯥ ꯉꯁꯥꯏ ꯂꯐꯨ ꯂꯩꯕꯗꯣ ꯑꯗꯨꯝ ꯏꯔꯣꯟꯁꯜꯂꯒꯦ ꯅꯦ ꯉꯟꯊꯣꯏ ꯉꯟꯊꯣꯏ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯑꯩ ꯅꯪꯒ ꯎꯅꯅꯤꯡꯕ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯉꯁꯤ ꯅꯪꯒ ꯎꯅꯔꯒ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ
matam karatang oirabasu daning themu aigi oina phangjabase aigidi aibak yamna phabane adubu maboksimagidi aigi oyu tamamche daning nemse thamoy sena nusi adumakna daning temno harudaba filamda khalubata ai bikup ama phauba pothabam khangde yare angan nasado warne poda aigi awabase nangna natana atopa kan amtana kokhan bangam kani ningdre ngandoy daning themgi thamoy ki masa unna khakbi kataba nangna tana atai lai kani ningdre ngasidi noheni dagi kainom tani sage aina leiringai daning themna luhong pan pambado amutang ubo pangan biyo Antoy napay ni kiluhong ba daw ay imit bedang daging sakit nakoyan nina ay giawa mo siya amta koon biyo Antoy kaino na ngari diba masina ay ginugsibagi pantong ni kalaki atum nai ka nungan thai nana chakhiba mafam khuding ai suilakani nangidamukta taibang palse thadokda ina kaisu chingnaba leite adugu nganthoi thamoisida tariba nangi nusi saktamse muthatpadi ngamoi nganthoi ꯐꯝꯃꯣ ꯀꯩꯗꯧꯔꯦ ꯊꯦꯡꯉꯛꯑꯗꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯗ ꯉꯥꯏꯔꯛꯏꯅꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯗꯣꯛꯇꯔꯅ ꯉꯥꯟꯊꯣꯏꯗꯣ ꯌꯨꯝꯗ ꯄꯣꯊꯥꯅꯕ ꯍꯥꯏꯍꯧꯋꯦ ꯑꯣ ꯉꯥꯟꯊꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯗꯥꯅꯤꯡꯊꯦꯝꯅ ꯂꯨꯍꯣꯡꯐꯥꯟ ꯐꯝꯕꯗꯣ ꯎꯅꯤꯡꯉꯦ ꯍꯥꯏꯍꯧꯋꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ
ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯤꯡꯊꯦꯝꯁꯨ ꯉꯥꯎꯁꯤꯟꯅꯕꯗꯤ ꯈꯔ ꯐꯔꯅꯤꯗꯅ ꯅꯠꯇ꯭ꯔꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯀꯞꯄꯤꯅꯣ ꯊꯕꯥ ꯉꯁꯤ ꯅꯪꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯁꯦ ꯃꯔꯧ ꯌꯥꯝ ꯂꯩ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯕꯒꯨꯝ ꯇꯧꯏ ꯄꯤꯔꯥꯡꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯃꯗꯨꯅ ꯅꯪꯒꯤ ꯂꯦꯡꯗ꯭ꯔꯕ ꯈꯣꯡꯐꯝ ꯑꯣꯏꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯉꯥꯟꯊꯣꯏꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯌꯦ ꯄꯤꯔꯥꯡꯂꯛꯇ ꯂꯨꯠꯂꯨꯔꯕ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯄꯤꯁꯦ ꯀꯅꯥꯗꯁꯨ ꯎꯍꯜꯂꯔꯣꯏ ꯍꯥꯏꯅ ꯁꯛꯈꯤꯕꯒꯤ ꯋꯥꯁꯛꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯈꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯖꯔꯁꯅꯨ ꯗꯥ ꯂꯟꯆꯦꯟꯕ ꯆꯠꯈ꯭ꯔꯣ 이 와클 호흡중이다. 깜짝으로. ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯊꯥꯗꯣꯛꯏ ꯅꯪꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕ ꯃꯌꯥꯝꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯁꯅꯨ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯗꯥ ꯅꯤꯡꯊꯦꯝꯒꯤ ꯈꯨꯔꯥꯏ ꯑꯉꯥꯎꯕꯤꯅꯤ